Khongjom dega mari lainana COCOMI na leingak ki mathakta thamkhiba boycott handokpa leite leingak ka wari sananaba ki firep su loba leitri haina COCOMI gi spokesperson Santan hakpam na phongdurakle lamfel pata leiba COCOMI gi mayai loishang na pangthokiba pau gi mifam amada wafam asi phongdokladuna magna makhata na hai tronglaubi mihat ki matangda COCOMI na leingak ki mafam da thamkhiba demand sing ngasi fawbada mayek thokna thabak do onthorakpa amada leitre thaudok adugi matangda karamba kuki militant group janari banu haiba ngasi fawba leingak asina wafam amata phongdurakpa leitre litan gi thaudok thofam yauna tampak area ga naknaba mafam singda leibiba su kem singi matangda hangkiba wahang singi paukum amata ngasi fawba pirakpa leitre tronglaubi da pikliba angang ani hatkiba gi thaudok adugi matangda detailed inquiry report amata public domain da khangalakpa leitre president rule matamda governors masana Jahi asigi March kuntraga mathoi fawgi manungda IDP sing mayum da hanjin hangani haina thazaba pikiba wafam adusu matam henkre adubu pikiba thazaba adu ngasi fawba thabak oina de uba phangtre chingi mafam kaya da leiba narco terrorist singi mathakta operation chathabagi report amata pirakpa leitre pumnawak asina maram oiraga COCOMI na changsilakpa khongjam singi saruk ama oina hayeng khongjom de numita COCOMI na miyam khaloinana lambi nakalda placard sing paiduna kholaw kaya lawduna khongjam changsingane Hayeng pangthokadoriba khongjom degi thoramda Manipur leingaki luchingba sing soidana nam haduna saruk yanaba honarakani haiba COCOMI na khange COCOMI gi maikaidagi su democratic oiba khongjang sangsinduna yaningdaba utkane mamit tanglaba mana panglaba leingak asida miyamgi kholaw kaya asi yohanaba honamina se loinana COCOMI na changsilakpa khongjagi saruk amo oina nongmanini asida aikoi paukum amade nimina se haiduna khongjang sangsinaba sem sare COCOMI gi boycott leina ngarang wangjing da thokiba Manipur police personnel singi ka helma thawok adu COCOMI na condemn tawwe BJP gi apambana miyamgi kholawdagi hena lumna lawbagi maong ase yamna laibak thibane miyamgi apambagi mayokta namduna program seliba adubu yaningdaba phongdokluba miyamda Manipur police na chathakhiba myot minei kaya adu akanomong na condemn tawwe miyamgi apunba interest ta changsilakliba khongjang asida Manipur police na khongjang loi sing phaduna tamthina phubiba chaibiba FIR pansinduna phajin punsinbagi thabak kaya chatharakliba ase khudakta lepkadabane mafam kaya da police amade CPF na ambulance driver fawba phaduna phubiba hospital onsinduna tear gas kapsinba law enforcement agency ama oiba makhoina miyamgi gari lanthum amang ata kaya thokale wafam sing asigi video evidence pumnamak leirabane makhoigi mathakta leingakna action lakhotpagi mahutta free thaduna leithokpa asina miyam khoiraw khoshangno bage chang hengalakane Thaudok sing asida Chinariba police amade CPF ki mathakta action lakhotrabade logi mateng lauraga court to ina thengnakane khongjang loi singda FIR pansilaga miyamgi ihau namthanaba lengak asina honariba ase khudakta lepkhadabane natrabade hena akanba khongjang lakpage maram am oirakpa yai lengakna tawriba thabak thoram amata miyamda phongna khangan ningdriba ase laibak thibane lengak ke thabak thoram singda kuki furuke deputy chief minister nemcha kipkena Cooperation PWDagi tangdu leitaba purakpagi khongthang ase thintarabra haibagi chingnaba leire Manipurda hauzik thokliba irang ase kuki narco terrorist singi khuzil thorangdagi thoklakhiba irang ni haibase mipum khudiwakna khangnarab wafam amane Deputy Chief Minister oirabade Manipur pumbagi oiba isuda hana mideng changbiyu mamangda hanangi Chief Minister nongthumbam birengi lengak amade President rule matamda COCOMI ga sanakhiba wari sing ado hauzik paliba lengak asina file phaktoktuna hana nainabiyu hauzik amuk na hongnana wari sanasi hairiba asigi matangda COCOMI gi oina chapchaba firep lawba leitri haina mangna makha tana phongdokhe ngarang gi numisida wangjingda tongan mabhomda gari macha thugaiba da chenariba policing gi matakta thana gi official sing amadi constable sing mayam se mid da uraba proof leirba mayam se kari maram gi no Manipur gi DGP na Manipur gi Imphal gi SP Imphal East ki SP West ki SP Bishnupur gi SP amadi leiriba Thobal gi SP Kakching gi SP sina kari maram gi no moi gi personnel gi matakta inquiry tawdana free thari je kari maram gi no haibse COCOMI gi maigai dagi hangjage loina na miyam nasu akoida chatharakpa thawngsing dura akoina democratically chathaba thawngsing da akoina over access oina tawba thabak natabada sakarna akoida namdana bo honabada miyam da tongan ba ek palakpasi akoi chapmana na thengnamina ba ma changi loina na police na su suguma thawng torokpase karigumba magi concern SP natraga concern IG rensing duna moigi mathakta action logdaba targadi miyam manaraga masigi se legal oina putaraga akoi miyam na thengnamina ba ma changi haibse masi thamjage